ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯤꯖꯔꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯐꯥꯖꯤꯟꯈꯤꯕ ꯑꯉꯥꯡ ꯑꯍꯨꯝ ꯅꯨꯄꯤ ꯑꯍꯨꯝ ꯄꯨꯟꯅ ꯃꯤꯆꯝ ꯇꯔꯨꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯉꯥꯡ ꯑꯅꯤ ꯑꯃꯁꯨꯡ ꯅꯨꯄꯤ ꯑꯃꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯈ꯭ꯔꯦ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯐꯥꯖꯤꯟꯈꯤꯕ ꯃꯤꯆꯝ ꯇꯔꯨꯛꯀꯤ ꯃꯅꯨꯡꯗ ꯑꯍꯨꯝ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯈ꯭ꯔꯕ ꯃꯇꯨꯡ ꯊꯧꯑꯣꯡ ꯑꯗꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯏꯃꯥ ꯀꯩꯊꯦꯜ ꯑꯍꯨꯝꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯏꯔꯥꯡ ꯍꯧꯔꯛꯈ꯭ꯔꯦ ꯄꯨꯂꯤꯁꯀ ꯉꯥꯏꯍꯥꯛ ꯃꯨꯛꯅꯈ꯭ꯔꯦ IPR Minister Dr. Sapam Ranjangi mayumda miyam thomjinkhre miyamgi apamba matung inna leingakna firep lawba ngamdrabadi Minister da natana MLA fam fawba resign tawbani haina IPR Minister Dr. Sapam Ranjanna thajaba pirakre amade hojik thokliba irang asiga mari leinana thokpa sensitive oiba issues singi paw fongbada press ki ethics ngakna fongbiu haina Manipur lenga ki IPR ki commissioner M Zoina appeal tawrakli